ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯁꯥꯟꯅꯒꯗꯧꯕꯁꯤ ꯍꯥꯎꯕꯤꯖꯝ ꯃꯥꯔꯁꯤꯌꯣ ꯂꯩꯔꯦꯝꯕꯤ ꯄꯅꯥ ꯃꯇꯝ ꯌꯦꯡꯉꯨ ꯂꯩꯅꯤꯡꯊꯧ ꯄꯅꯥꯗ ꯃꯩꯁꯅꯥꯝ ꯔꯥꯀꯦꯁ ꯃꯩꯇꯩ ꯑꯗꯨꯅ ꯑꯅꯤꯁꯤꯅ ꯀꯣꯟꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯨꯛꯅꯥ ꯑꯁꯤ ꯉꯁꯤꯒꯤ ꯖꯖꯦꯁꯗ ꯁꯤꯟꯅꯖꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯍꯧꯒꯗꯧꯔꯤꯕ ꯃꯨꯛꯅꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯥꯟꯅꯒꯗꯧꯔꯤꯕ ꯇꯣꯟ ꯖꯇ꯭ꯔꯥꯒꯤ ꯂꯝꯕꯥ ꯇꯧꯅꯒꯗꯧꯔꯤꯕ ꯑꯅꯤꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯉꯥꯛꯆꯔꯤꯕ ꯑꯃꯗꯤ ꯃꯨꯛꯅꯥ ꯉꯥꯛꯆꯔꯤꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯑꯊꯥꯕ ꯑꯃꯁꯨꯡ ꯑꯇꯨꯕ ꯑꯅꯤꯃꯛꯇ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯃꯝꯒꯤ ꯑꯩꯈꯣꯏ ꯃꯅꯥ ꯄꯤꯖꯒꯅꯤ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯔꯦꯟ ꯐꯥꯕꯤꯗ ꯂꯩꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯁ꯭ꯔꯤ ꯍꯥꯎꯕꯤꯖꯝ ꯌꯥꯏꯃꯁꯤꯡ ꯑꯃꯗꯤ ꯁ꯭ꯔꯤ ꯅꯤꯡꯊꯧꯖꯝ ꯑꯍꯣꯡꯖꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯅꯤ ꯑꯁꯤꯅ ꯄꯤꯕꯤꯒꯅꯤ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯕꯗꯣ ꯍꯣꯏ ꯍꯔꯥꯎꯕꯒꯤꯕꯨꯗꯤ ꯈꯨꯕꯥꯛ ꯈꯨꯕꯤꯕꯅꯤ ꯍꯥꯏꯕꯕꯨ ꯇꯨꯕ ꯊꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯅꯤ ꯀꯣꯟꯅꯔꯗꯤ ꯑꯗꯨꯝ ꯇꯨꯒꯗꯕ ꯃꯗꯨꯃꯇ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤꯒꯤ ꯑꯊꯥꯕ ꯑꯃꯗꯤ ꯑꯇꯨꯕ ꯑꯅꯤꯃꯛꯄꯨ ꯄ꯭ꯔꯥꯏꯖ ꯄꯤꯕꯤꯒꯗꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯁ꯭ꯔꯤ ꯍꯥꯎꯕꯤꯖꯝ ꯌꯥꯏꯃꯁꯤꯡ ꯑꯃꯗꯤ ꯁ꯭ꯔꯤ ꯅꯤꯡꯊꯧꯖꯝ ꯑꯍꯣꯡꯖꯥꯎꯁꯤꯡ ꯀꯩꯔꯦꯟ ꯐꯥꯕꯤꯗꯒꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯃꯨꯛꯅꯥꯔꯣꯏ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯖ ꯄꯤꯕꯤꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯉꯥꯛꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯖ ꯄꯤꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯥꯟꯅꯈ꯭ꯔꯤꯕ ꯃꯨꯛꯅꯥ ꯑꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯒꯗꯧꯕ ꯃꯨꯛꯅꯥꯗ ꯄ꯭ꯔꯥꯏꯖ ꯄꯤꯕꯤꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯏꯊꯤꯡꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯁ꯭ꯔꯤ ꯀꯦ ꯑꯩꯆ ꯔꯟꯖꯤꯠ ꯁꯤꯡ ꯂꯣꯏꯅꯅ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯁ꯭ꯔꯤ ꯀꯦ ꯑꯩꯆ ꯍꯦꯃꯟꯇ ꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤꯅ ꯃꯊꯪꯒꯤ ꯃꯅꯥ ꯄꯤꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯩꯔꯦꯝꯕꯤꯅꯀꯣ ꯁꯦꯀꯦꯟ ꯅꯤꯐꯨꯒ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕ ꯀꯣꯟꯅꯕ ꯃꯨꯛꯅꯥ ꯑꯗꯨ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯍꯥꯏꯕꯗꯤ ꯀꯤꯁꯤ ꯑꯃꯨꯕ ꯁꯦꯠꯄ ꯍꯥꯎꯕꯤꯖꯝ ꯃꯥꯔꯁꯤꯌꯣ ꯑꯗꯨꯒ ꯂꯩꯅꯤꯡꯊꯧ ꯄꯅꯥꯒꯤ ꯀꯤꯁꯤ ꯑꯉꯥꯡꯕ ꯁꯦꯠꯄ ꯃꯩꯁꯅꯥꯝ ꯔꯥꯀꯦꯁ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯃꯨꯛꯅꯥ ꯀꯣꯟꯅꯕꯁꯤꯗ ꯍꯥꯎꯕꯤꯖꯝ ꯔꯥꯀꯦꯁ ꯍꯥꯎꯕꯤꯖꯝ ꯃꯥꯔꯁꯤꯌꯣ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯃꯨꯛꯅꯥꯔꯣꯏ ꯑꯁꯤꯅ ꯁꯦꯀꯦꯟ 94ꯗ ꯃꯍꯥꯛꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯨꯕꯥꯛ ꯈꯨꯕꯤꯕ ꯃꯁꯤ ꯃꯇꯪꯗꯤ ꯍꯟꯅ ꯍꯪꯒꯠꯆꯩ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯊꯪ ꯑꯁꯤꯗꯤ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯑꯈꯣꯝ ꯃꯅꯤꯀꯥꯟꯇ ꯑꯃꯗꯤ ꯂꯩꯅꯤꯡꯊꯧ ꯄꯅꯥꯒꯤ ꯃꯩꯁꯅꯥꯝ ꯕꯣꯏꯇꯣꯟ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤꯅ ꯑꯅꯤꯁꯨꯕ ꯉꯁꯤꯒꯤ ꯃꯨꯛꯅꯥ ꯀꯣꯟꯅꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯁꯥꯟꯅꯒꯗꯧꯕ ꯃꯨꯛꯅꯥꯗ ꯄ꯭ꯔꯥꯏꯖ ꯄꯤꯕꯤꯒꯗꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯤꯇꯪ ꯑꯍꯣꯡꯕ ꯑꯃ ꯑꯩꯈꯣꯏ ꯂꯩꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯁ꯭ꯔꯤ ꯑꯣꯏꯅꯥꯝ ꯁꯪꯀꯔ ꯁꯤꯡ ꯊꯥꯡꯒꯂꯋꯥꯏ ꯉꯥꯛꯄꯤꯒꯅꯤ ꯁꯤ ꯇꯣꯡꯕ꯭ꯔꯝ ꯕꯤꯅꯣꯏ ꯁꯤꯡ ꯀꯩꯔꯦꯝ ꯐꯥꯕꯤ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯀꯦ ꯑꯩꯆ ꯍꯦꯃꯟꯇ ꯁꯤꯡ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯃꯊꯪꯒꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯍꯧꯖꯤꯛ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯨꯛꯅꯥ ꯑꯁꯤꯒꯤ ꯑꯊꯥꯕ ꯑꯃꯗꯤ ꯑꯇꯨꯕ ꯑꯅꯤꯃꯛꯀꯤ ꯄ꯭ꯔꯥꯏꯖ ꯄꯤꯕꯤꯒꯅꯤ
mayam loksin bigano mayam just ki wata se mayam kana loksin bigano hauji hauji sanari ba mungna se manipur sin ba thungna kanglai tv YouTube channel da live telecast tawjari bani aduna mayamna asoy ngam yaudana nuksi sana ba mong da yangminase amadi apian man nai gai khubak phuba amadi akhoi mi na wakhan nungarai da thabuk thoramadu tawroi si haina miyam gi puning chingsinjari ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯁꯥꯟꯅꯈꯤꯕ ꯃꯨꯛꯅꯥꯔꯣꯏ ꯑꯅꯤꯁꯤꯗ ꯃꯅꯥ ꯄꯤꯕꯤꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯔꯦꯝ ꯐꯥꯕꯤꯗꯒꯤ ꯁ꯭ꯔꯤ ꯇꯣꯡꯕ꯭ꯔꯝ ꯕꯤꯅꯣꯏ ꯁꯤꯡ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯒꯤ ꯁ꯭ꯔꯤ ꯈꯥꯡꯉꯦꯝꯕꯝ ꯍꯦꯃꯟꯇ ꯁꯤꯡ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯃꯨꯛꯅꯥꯔꯣꯏ ꯑꯅꯤꯗ ꯑꯩꯈꯣꯏ ꯃꯅꯥ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯋꯤꯅꯔ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯊꯣꯛꯆꯒꯦ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯑꯅꯤꯗꯨ ꯑꯅꯤꯁꯨꯕ ꯃꯨꯛꯅꯥꯔꯣꯏꯗꯨ ꯑꯈꯣꯝ ꯃꯅꯤꯀꯥꯟꯇ ꯂꯩꯔꯦꯝꯕꯤ ꯄꯅꯥ ꯀꯤꯁꯤ ꯑꯃꯨꯕ ꯁꯦꯠꯄ ꯑꯗꯨꯒ ꯃꯩꯁꯅꯥꯝ ꯕꯣꯏꯇꯣꯟ ꯃꯩꯇꯩ ꯂꯥꯏꯅꯤꯡꯊꯧ ꯄꯅꯥ ꯀꯤꯁꯤ ꯑꯉꯥꯡꯕ ꯁꯦꯠꯄ ꯍꯥꯏꯔꯤꯕꯁꯤꯗ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯑꯈꯣꯝ ꯃꯅꯤꯀꯥꯟꯇꯅ ꯁꯦꯀꯦꯟ ꯀꯌꯥꯅꯣ ꯍꯥꯏꯔꯛꯑꯣ ꯁꯦꯀꯦꯟ ꯀꯌꯥꯅꯣ ꯃꯤꯅꯤꯠ ꯑꯃꯒ ꯁꯦꯀꯦꯟ ꯅꯤꯐꯨꯗ ꯑꯈꯣꯝ ꯃꯅꯤꯀꯥꯟꯇꯅ ꯃꯤꯅꯤꯠ ꯑꯃꯒ ꯁꯦꯀꯦꯟ ꯅꯤꯐꯨꯗ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯦ ꯃꯊꯪ ꯑꯁꯤꯗꯤ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯑꯟꯊꯦꯝ ꯊꯣꯃꯥꯁ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯄꯅꯥꯒꯤ ꯕ꯭ꯔꯍꯃꯆꯥꯔꯤ ꯃꯌꯨꯝ ꯑꯃꯔꯖꯤꯠ ꯁꯔꯃ ꯍꯥꯏꯔꯤꯕ ꯂꯝ ꯃꯨꯛꯅꯥꯂꯣꯏ ꯑꯅꯤꯁꯤꯅ ꯁꯥꯟꯅꯕꯤꯒꯅꯤ ꯃꯊꯪ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯨꯛꯅꯥꯔꯣꯏ ꯑꯍꯨꯝꯁꯨꯕ ꯃꯨꯛꯅꯥꯔꯣꯏ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯅꯥ ꯄꯤꯕꯤꯒꯗꯧꯕ ꯃꯨꯛꯅꯥ ꯉꯥꯛꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯥ ꯄꯤꯕꯤꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯒꯤ ꯁ꯭ꯔꯤ ꯑꯦꯜ ꯔꯣꯃꯦꯁ ꯁꯤꯡ ꯑꯃꯗꯤ ꯁ꯭ꯔꯤ ꯇꯤ ꯑꯩꯆ ꯅꯣꯕꯤꯟ ꯑꯦꯂꯥꯏꯁ ꯅꯥꯅꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯨꯛꯅꯥ ꯑꯁꯤꯒꯤ ꯑꯊꯥꯕ ꯑꯃꯗꯤ ꯑꯇꯨꯕ ꯑꯅꯤꯃꯛꯀꯤ ꯑꯩꯈꯣই ꯃꯅꯥ ꯄꯤꯕꯤꯒꯅꯤ ꯀꯤꯁꯤ ꯑꯃꯨꯕ ꯁꯦꯠꯄ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯑꯟꯊꯦꯝ ꯊꯣꯃꯥꯁ ꯀꯤꯁꯤ ꯑꯉꯥꯡꯕ ꯁꯦꯠꯄ ꯂꯥꯏꯅꯤꯡꯊꯧ ꯄꯅꯥꯒꯤ ꯕ꯭ꯔꯍꯃꯆꯥꯔꯤ ꯃꯌꯨꯝ ꯑꯃꯔꯖꯤꯠ ꯁꯔꯃ ꯑꯅꯤ ꯍꯧꯖꯤꯛ ꯀꯣꯟꯅꯕꯤꯔꯤ
ꯍꯧꯖꯤꯛ ꯀꯣꯟꯅꯈꯤꯕ ꯃꯨꯛꯅꯥ ꯑꯗꯨ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯀꯤꯁꯤ ꯑꯃꯨꯕ ꯁꯦꯠꯄ ꯑꯍꯟꯊꯦꯝ ꯊꯣꯃꯥꯁꯅ ꯂꯥꯏꯅꯤꯡꯊꯧ ꯄꯅꯥꯒꯤ ꯕꯔꯃꯆꯥꯔꯤ ꯃꯌꯨꯝ ꯑꯃꯔꯖꯤꯠ ꯁꯔꯃꯕꯨ ꯁꯦꯀꯦꯟ 38ꯗ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯃꯨꯛꯅꯥꯔꯣꯏ ꯑꯅꯤꯁꯤꯗ ꯃꯨꯛꯅꯥ ꯉꯥꯛꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯥ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯒꯤ శ్రీ ꯂꯥꯏꯁ꯭ꯔꯝ ꯔꯣꯃꯦꯁ ꯂꯣꯏꯅꯅ శ్రీ ꯇꯤ.ꯑꯩꯆ. ꯅꯣꯕꯤꯟ ꯑꯦꯂꯥꯏꯁ ꯅꯣꯅꯣ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯅꯤ ꯑꯁꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥꯔꯣꯏ ꯑꯅꯤꯁꯤꯗ ꯃꯅꯥ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯨꯛꯅꯥꯔꯣꯏ ꯗ ꯃꯅꯥ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ శ్రీ ꯁꯂꯥꯝ ꯒ꯭ꯌꯥꯅꯦꯟꯗ꯭ꯔ ꯑꯦꯂꯥꯏꯁ ꯇꯣꯝꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯂꯣꯏꯅꯅ శ్రీ ꯊꯤꯌꯥꯝ ꯀꯤꯡꯁꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯃꯊꯪꯒꯤ ꯃꯅꯥ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯉꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯦꯟ ꯊꯥꯕ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯁꯦꯟ ꯊꯥꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯃꯨꯛꯅꯥ ꯉꯥꯛꯄ ꯉꯥꯛꯄꯤꯁꯤꯡꯅ ꯄꯩꯁꯥ ꯊꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯆꯪꯉꯒ ꯄꯩꯁꯥ ꯀꯠꯄꯤꯕ ꯑꯗꯨꯝ ꯌꯥꯒꯅꯤ ꯃꯊꯪꯒꯤ ꯃꯨꯛꯅꯥꯔꯣꯏꯗ ꯃꯅꯥ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ శ్రీ సలాం జ్ఞానేంద్ర ఎలైస్ తోంబ మమాంగ్ సబల్ లోꯏꯅꯅ శ్రీ థియాꯝ కింగ్ꯁꯟ సింగ్ ꯇꯦꯔꯥꯃꯈꯣꯡ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯅꯤ ꯑꯁꯤ ꯃꯊꯪꯒꯤ ꯃꯅꯥ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯪꯒꯠꯆꯔꯤ ꯃꯔꯤꯁꯨꯕ ꯃꯨꯛꯅꯥ ꯑꯣꯏꯅ ꯀꯣꯟꯅꯕꯤꯒꯗꯕ ꯁꯥꯟꯅꯕꯤꯒꯗꯕ ꯑꯁꯤ ꯏꯔꯣꯝ ꯔꯣꯃꯤꯌꯣ ꯂꯩꯔꯦꯝꯕꯤ ꯄꯅꯥ ꯀꯤꯁꯤ ꯑꯃꯨꯕ ꯁꯦꯠꯄ M.R. ꯑꯔꯨꯟ ꯂꯥꯏꯅꯤꯡꯊꯧ ꯄꯅꯥ ꯀꯤꯁꯤ ꯑꯉꯥꯡꯕ ꯁꯦꯠꯄ ꯀꯣꯟꯅꯕꯤꯈ꯭ꯔꯦ मरी सुब मुना कोनखीबदु लैरमी पनागी हाइदि किसी अमुब सेटपा इरोम रोमियो सिंह अदुगा लाइनथौ पनागी एम अरुण किसी अंगांग सेटपा अदुगा लैरमी पनागी इरोम रोमियोना सेकेंड यांखै निथोइदा विनर ओइख्रे मरी सुबदा सानख्रिबा मुना लोय अनि अथाबा अमसुंग अतुबदा मना पिबिनबगिदमक्ता लेंसन बिरक्सी श्री सलाम ज्ञानेंद्र एलाइस तोंबा ममांग सबल अमदि
Sri Thiam Kingsan Singh Social Worker Moirang Khunok Teramakong Lengsen Biraksi aduga mga subada sanagadoriba mungnaloy ani athaba amasung atubada manapibi nabagidamagta sem saduna lebinaba nagsinjari Sri Haisnam Iboy Ayman Singa PRO 2 MLA amadi Sri Laisram Shobha Singa President Thanga Mandal ani bu sem saduna lebinabagidamagta nagsinjari Masigi imagi nongai na muna lamjen kumay asibo live telecast tawiriba isinaw khani muksu thagat wai phongdok sari amadi masigi kanglai youth TV channel YouTube ta aikoi mayam gi ngasi kumai gi nongai ba asibo live telecast tawiduna mateng pangbiriba aikoi gi cameraman sing amadi masigi adibabo khoni muksu poning thagat sabo oina committee gi maikai degi harau ta amadu phongdok sari Mga suba mukna oina sanabigadaba lairembi panagi toijam edition kisi amuba setpa aduga laining tau panagi PH Romes kisi angang ba setpa hariba mukna lo yanisna muknagi mga suboy na konabigani Hawjiki mga suba mukna oina konabigi badu tojam edition lairembi pana kisi amuba setpa na naring thau panagi PH Romes po second tara mga da edition na winner oy kre mga suba sanakriba mungnaloy ani athaba amasung atubada manapibi nabagidam telengsen biri Sri Haisnam Iboy Ayman Singa amadi Sri Laisram Shobha Singa taruk suba sanakadoriba mungnaloy anida manapibi nabagidamagta sem saduna lebinaba ningsingjari Sri Salam Ramesor Singa Chandapur amadi Sri Moirang Them Bityasor Singa Moirang Khunong Makhalaikai anibu sem saduna lebinabagidamagta nolukna ningsingjari Mathang taruk suba mukna oina sanabigadaba lairembi panagi oinam bipin kisi amuba setpa aduga laining thau panagi ken thokjom kisi angang ba setpa hariba mukna loyanisna taruk suba oina sanabigani
ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯃꯨꯛꯅꯥ ꯑꯗꯨ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯑꯣꯏꯅꯥꯝ ꯕꯤꯄꯤꯟꯅ ꯂꯩꯅꯤꯡꯊꯧ ꯄꯅꯥꯒꯤ ꯀꯦꯟ ꯊꯣꯛꯆꯣꯝꯕꯨ ꯀꯌꯥꯗ ꯁꯦꯀꯦꯟ ꯀꯨꯃꯥꯄꯟꯗ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯦ ꯁꯥꯟꯅꯈ꯭ꯔꯤꯕ ꯃꯨꯛꯅꯥ ꯔꯣꯌꯦꯜ ꯑꯁꯤꯕꯨ ꯃꯨꯛꯅꯥ ꯉꯥꯛꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯥ ꯄꯤꯕꯤꯒꯗꯧꯕ ꯁ꯭ꯔꯤ ꯁꯂꯥꯝ ꯔꯥꯃꯦꯁꯣꯔ ꯁꯤꯡ ꯆꯥꯟꯄꯨꯔ ꯑꯃꯗꯤ ꯁ꯭ꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯗ꯭ꯌꯥꯁꯣꯔ ꯁꯤꯡ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯏꯀꯥꯎꯒꯤ ꯈꯨꯝꯅꯖꯔꯕ ꯑꯅꯤ ꯑꯁꯤꯅ ꯃꯨꯛꯅꯥ ꯔꯣꯌꯦꯜ ꯑꯅꯤ ꯑꯁꯤꯕꯨ ꯃꯅꯥ ꯄꯤꯕꯤꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯅꯥ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯊꯥꯡꯒꯜꯋꯥꯏꯗꯒꯤ ꯁ꯭ꯔꯤ ꯑꯦꯟ ꯖꯟꯃꯦꯖꯣꯏ ꯁꯤꯡ ꯑꯃꯗꯤ ꯁ꯭ꯔꯤ ꯑꯣ ꯏꯕꯣꯆꯧꯕ ꯁꯤꯡ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯅꯤ ꯑꯁꯤꯅ ꯃꯊꯪ ꯁꯥꯟꯅꯒꯗꯧꯕ ꯃꯨꯛꯅꯥꯔꯣꯏ ꯑꯅꯤꯗ ꯃꯅꯥ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪ ꯇꯔꯦꯠ ꯁꯨꯕ ꯃꯊꯪ ꯁꯥꯟꯅꯕꯒꯤꯗꯕ ꯃꯨꯛꯅꯥꯔꯣꯏꯁꯤꯅ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯀꯤꯁꯤ ꯑꯃꯨꯕ ꯁꯦꯠꯄ ꯑꯣꯏꯅꯥꯝ ꯄ꯭ꯔꯤꯊꯤꯔꯥꯖ ꯂꯩꯔꯦꯝꯕꯤ ꯄꯅꯥ ꯀꯤꯁꯤ ꯑꯃꯨꯕ ꯁꯦꯠꯄ ꯑꯗꯨꯒ ꯂꯩꯅꯤꯡꯊꯧ ꯄꯅꯥꯒꯤ ꯃꯥꯏꯔꯦꯝꯕꯝ ꯃꯍꯦꯁ ꯀꯤꯁꯤ ꯑꯉꯥꯡꯕ ꯁꯦꯠꯄ ꯃꯨꯛꯅꯥꯔꯣꯏ ꯑꯅꯤꯁꯤꯅ ꯇꯔꯦꯠ ꯁꯨꯕ ꯃꯨꯛꯅꯥ ꯑꯣꯏꯅ ꯁꯥꯟꯅꯕꯤꯒꯅꯤ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯃꯨꯛꯅꯥ ꯑꯗꯨ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯑꯣꯏꯅꯥꯝ ꯄ꯭ꯔꯤꯊꯤꯔꯥꯖꯕꯨ ꯂꯩꯅꯤꯡꯊꯧ ꯄꯅꯥꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯍꯦꯁꯅ ꯃꯤꯅꯤꯠ 2ꯒ ꯁꯦꯀꯦꯟ 8ꯇ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯦ ꯁꯥꯟꯅꯈ꯭ꯔꯤꯕ ꯃꯨꯛꯅꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯥ ꯄꯤꯕꯤꯒꯗꯧꯕ ꯊꯥꯡꯒꯜꯋꯥꯏꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯁ꯭ꯔꯤ ꯑꯦꯟ ꯖꯟꯃꯦꯖꯣꯏ ꯁꯤꯡ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯑꯣ ꯏꯕꯣꯆꯧꯕ ꯁꯤꯡ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯅꯤ ꯑꯁꯤꯅ ꯃꯨꯛꯅꯥ ꯉꯥꯛꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯟꯅꯔꯤꯕ 8 ꯁꯨꯕ
मुक्नारोय अनि असिबो प्राइज पेबिरे मसिगी दमक्ता ngमखै लेतना थागतचरी मथंगी निपान सुबा मुक्नारोय प्राइज पिबिननबगी दमक्ता सेम साधुना लेबिनब हंगतचरी थांगलवाइदगी लेंबिरकपा कका श्री सेस लुखोय लोइनना संडोंगदगी लेंबिरकपा श्री एम शरद हाइरिबा इकाई खुमनजरबा अनि असिना मथंगी निपान सुबा मुक्नागी मना पिननबा सेम साधुना लेबिनबगी दमक्ता नोलुकना निंगसिंगजरी मथंग सानबीगदबा नते मोय थोलखिरोयदा हौजिकी सानखिबा मुना दुगे विनर दो लाइनिंग थोपनागी माइरेंबम महेशना विनर ओइखरे हौजिक फावबदा सानरगिबा बुंगनारोय तरुलक कोनबदा लाइरेंबी पनाना विनर कयानो तरुक अदुगा लाइरिंग थोपनाना अमा असुमाइना पॉइंट स्कोर की फिल्म लाइरिंग आको तुब थाब मिनिट मंगा की मनुंगदा तुब थाब तौगदबनी करिगुंबा मिनिट मंगा की मनुंगदा तुब थाब ngamdragana मिनिट अहुम हापचगनी मदुगी मनुंगदा अमुसु थानबा ngamdragadi हारिबा मुनालोय अनि अदु कोना डिस्क्वालिफाई आना कोना जजसिंग ताकपिरई
ꯑꯅꯤꯗ ꯉꯥꯏꯔꯦ ꯃꯁꯤ ꯇꯨꯕ ꯊꯥꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯉꯁꯤꯒꯤ ꯃꯨꯛꯅꯥ ꯑꯁꯤ ꯁꯥꯟꯅꯕꯤꯔꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯔꯤ ꯃꯁꯤꯒꯤꯗꯃꯛꯁꯨ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ मिनिट मरी हौग्रे मिनिट अमगी मनुदा तुबा थाबा तौनद्रगदि मिनिट अहुम अमुक हापगदि मदु तुबा थाबा तौनद्रगना अनिमल डिस्क्वालिफाई आइना जजेस ताकिरे हौजिकी मुंगना सुबा निपान सुबा ngakpigani nipan suba mungnadu lairembi panagi akom Vidyasagarna laining thau panagi yohen ba thokchombo minute mariga second kuncha tareta winner oikhre निपान सुबह सानखिबा मुक्नारोय अथाबा मदी अतुबा अनिमक्ता मुक्ना ngakpagi maikaiदगी मना पिबिगदौबा थांगलवाइदगी लेंगबेरकपा कका श्री CS लुकोय सिंह अमदी आइखोइगी संदोंगदगी लेंगबेरकपा श्री M शरद सिंह हाइरिबा इकाई खुमनजरबा अनि असिना हाइरिबा निपान सुबह मुक्नारोय अनि असिगी मना पिबिगनी मसिगिदमक्ता इकाई खुमनजरबा अनि असिबु ngमखै लेतना थागतचरी लोइनना मथंग मापन सुबह मुक्नारोयदा मना पीननबगिदमक्ता सेम सादुना लैबिनबगिदमक्ता हंगतचरी आइखोइगी लाइसोइदगी लैंगबेरकपा सोशल वर्कर श्री टी बिश्वजित सिंह लोइनना करेन भाबीदगी श्री आइस मोहिंद्रो सिंह हाइरिबा इकाई खुमनजरबा अनि असिना आइखोइगी पांगथोक सानगदौरिबा मापन सुबह मुक्नारोय अनि असिगी मना पिबिगनी मथंगी मुंगना सिदी इपाई पुना हाइनाबा जात्रादगी थिदरपदा अहुम सुबा लांजै हाइबदुनी लांजैदा कनागुंबा मियोइना लेंगनम कुपनिंगबा अमदी असम खुदोट पोट पिनिंगबा लेरगसु होरेन VIP सिंगना पैसा थाबीबा कटपीबा लोरा मतुंगदा मखा ताना चथबियो हाइदुना लाकपीरिबा मियामदा पुनिंग चिंसिनजरी
ꯍꯧꯖꯤꯛꯇꯤ ꯃꯨꯛꯅꯥ ꯂꯣꯏ ꯃꯊꯪ ꯃꯊꯪ ꯁꯥꯟꯅꯔꯛꯄꯗꯨꯅ ꯂꯪꯖꯩ ꯍꯥꯏꯕ ꯖꯇ꯭ꯔꯥꯗꯒꯤ ꯑꯍꯨꯝꯁꯨꯕ ꯃꯨꯛꯅꯥ ꯂꯣꯏꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯂꯪꯖꯩ ꯁꯥꯟꯅꯕꯤꯒꯗꯕ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯍꯨꯏꯔꯦꯝ ꯁꯅꯥꯊꯣꯏ ꯀꯤꯁꯤ ꯑꯃꯨꯕ ꯁꯦꯠꯄ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯄꯅꯥꯒꯤ ꯐꯩꯔꯦꯝꯕꯝ ꯇꯣꯝꯕ ꯀꯤꯁꯤ ꯑꯉꯥꯡꯕ ꯁꯦꯠꯄ ꯑꯅꯤꯅ ꯂꯪꯖꯩꯒꯤ ꯃꯨꯛꯅꯥ ꯑꯁꯤ ꯁꯥꯟꯅꯕꯤꯒꯅꯤ ꯍꯧꯖꯤꯛꯀꯤ ꯂꯪꯖꯩ ꯑꯗꯨ ꯂꯩꯔꯦꯝꯕꯤ ꯄꯅꯥꯒꯤ ꯍꯨꯏꯔꯦꯝ ꯁꯅꯥꯊꯣꯏꯅ ꯂꯥꯏꯅꯤꯡꯊꯧ ꯄꯅꯥꯒꯤ ꯐꯩꯔꯦꯝꯕꯝ ꯇꯣꯝꯕꯕꯨ ꯃꯤꯅꯤꯠ 2ꯒ ꯁꯦꯀꯦꯟ 30ꯗ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯦ ꯁꯥꯟꯅꯔꯤꯕ ꯃꯥꯄꯟ ꯁꯨꯕ ꯃꯨꯛꯅꯥꯔꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯃꯨꯛꯅꯥ ꯉꯥꯛꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯥ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯖꯔꯤ ꯂꯥꯏꯁꯣꯏꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯁ꯭ꯔꯤ ꯇꯣꯡꯕ꯭ꯔꯝ ꯕꯤꯁꯣꯔꯖꯤꯠ ꯁꯤꯡ ꯑꯃꯗꯤ ꯀꯩꯔꯦꯝ ꯐꯥꯕꯤꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯁ꯭ꯔꯤ ꯍꯥꯎꯕꯤꯖꯝ ꯃꯣꯍꯤꯟꯗ꯭ꯔꯣ ꯁꯤꯡ इकाई कुमनजरबा अनी असिना मुक्ना ngaꯛꯄꯒꯤ माइगैदगी मुक्ना रोय अनी असिदा मना पिबिगनी अदुगा अखोगी 10 सुबा हाइबदी अखोगी जत्रा ममांगी मथंग सानगदौरिबा अखोगी मुक्ना रोय अनी असिदा मना पिबिनबगिदमक्ता सेम सादुन लेबियो श्री एन इबोसा सिंह लोइनन करेन फाबीदगी लोइनना श्री एल थोंगलेन सिंह हारिबा इकाई कुमनजरबा अनी असी मथंगी मना पीननब सेम सादुन लेबिनबगिदमक्ता निंगसिंगजरी अदुगा मरक थतना ngasi सानगदौरिबा अखोगी मुक्ना जत्रादा ngasi मुक्ना ngakpiriba
Sri Moirang Them Juge Singh amadi mahaki loinabi Moirang Them Ongbe Ambra Devi anina Muknaroi Jatragi Muknaroi Athaba amadi atuwa animakta lupa lising ani gi mana pibigani aduga loinana hairiba Muknaroi asi ani asida aikogi karem phabidagi lengbirakpa ikai kumnazaraba Sri Ningthojam Samu Singna lupa samanga gi mating mana masu pibigani loinana aikogi thanga samukol dagi lengbirakpa Sri Oinam Baikul Singh Elias Napisabi hairiba ikai kumnazaraba sinasu Mukna Jatra sanabi kadawa anida lupa sanga gi mana pibigani Haujikte yamna tap thaba na miyam punamangna yam ing thabina tap thabina baiduna nolukchari haujikte jatra gi hek mathang haibaduma yausilakle una loisi aduna lairembi panagi jatra mathang oibiriba oinam rabi lairembi panagi kisi amuba setpa aduga Laningthau panagi Kanta Maitai kisi angang basetpa jatra mathang ani asi hauji kona biragani muna sanargani miyam punamangna miyang tabigani Haujik sanapikiba jatra mathang adu Laningthau panagi Kanta Maitaina lairembi panagi Oinam Rabi kisi amuba setpabu minute amada winner oikre Tarasuba sanakiba jatra mamangi mukna asda aikogi mukna ngakpagi maigaidagi mana pibiriba Sri N Ibosa Singh amadi Sri L Thonglen Singh karen phabidagi lengbirakpa ikai kumnazarba ani sina Muknaroi khudingmakta lupa lising amaga samanga gi mana pibiri masigi damakta ikai kumnazarba ani bu ngamkai leitana thagatsari aikoi mathangi aruiba aikoi gi jatra sanagadoriba sida mukna ngakpiriba Sri Moirang Them Juge Singh amadi mukna ngakpiribe mahaki loinabi Srimati Moirang Them Ongbe Ambra Devi anina lupa lising ani gi mana pibigani masigi matung tarakpada hairiba jatragi Muknaroi ani simakta ikai kumnazaraba karen phabidagi lengbirakpa Sri Ningthojam Samu Singna lupa samanga loinana thanga samukol dagi lengbirakpa
इकाई खुमनजरब श्री ओइनाम बैकुल सिंह एलाइस नापिसाबिना लुपा समंगा अमगा हाइरिबा मुक्ना जात्रा सानबिगदौबा मुक्ना रोय अनि सिदा मना ओइना पिबिगनी अदुगा लोइनना अखोइगी हौ ngasiगी sathariba mukna asigi oina sanakiba mukna singda khwaidagi matam tenna mukna thakiba adugumlaba mukna roi mukna thakiba miui duda mukna ngakpagi maikaidagi thangalawai lengbirakpa aikogi ikai kumnazaraba kaka sri chongtham lukhoi singana lupa samanga amagi mate mana pibegani haina lauthok pirakli masigi damakta ikai kumnazaraba sri kaka sri chongtham lukhoi singbu thagat phongdok sari हौजिक्ति मयामना खौरांग नाइनरक्लबा ngasiगी mungna haiba masana sigi jatra gi sanabui tanja adu yausilakle ngaktang de jaisna tapthabigani lautopagi tanja amakdadi laujage lairemi panagi awang thangbasi RK Serin aduga laing topanagi thokchom oken maitai haiba mioi anisina ngasigi jatra sanabire miyam punamak miyang tabigani हौजिक सानजरिबा मुना जात्रा अनि सिगी मतम सिदी खनदेननि मतुंगा मुना जात्रा अनि की मतम से मिनिट 3 लेप्सरे करीब मिनिट 3 सिमनुंगा थामाबतुंगा खनला मिनिट 2 एक्स्ट्रा टाइम हामसनि आदिबो थामाबतुंगा दौरन बिरवा सानरो सिदा करिसन लिसिजरि miyam punamak puning phathabigani hojik sanajariba ngasadai sanajariba se lamdam sigi nauna mungna haiba masana sibu yokhatkani aduna thokpirailiba laikai sinagi sanaroi singni atopa lamgi yaujaba nate aduna yamna ka hena harau nungaiba phongdok pidanaba aduna noluksari ngasigi jatra du lairembi panagi RK Siran sana jatra lairembi panabu laing thau panagi thokchom okena minute amaga second tara mapanda winner oikhre अखोगी सानरीबा ngasigi jatra ani sida ikai khumnazaraba ngasigi mungna ngakpiriba Sri Moirang Them Joge Singh amadi mungna ngakpiribi Srimati Moirang Them Ongbi Amra Devi Anina Airiba Mukna Roy Ani Asida Lupa Lising Ani Ani Gi Mana Pibigani Masigi Matung Tarakpada Karen Phabidagi Lengbirakpa Sri Ningthaujam Samu Singh Airiba Ikai Khumnazaraba Sina Lupa
lupa samanga gi mating mana pibi gani loina na thang samukon lagi leng birakpa ikai khomna jaraba Seri Oinam Baikul Singh Elias Napi Sabi Hairi Baikai Khomna jaraba si mioi asinaso ngasigi jatra sanariba mioi anisida lupa samanga gi mana amasu pibi gani aduga loina na aikoigi ngasigi mukna ngakpagi maikai tagi leng birakpa thangaloi tagi Sri CIS Lukoi Singana ngasigi mukna asigi oina khwai tagi matam te na mukna thakiba mukna roi aduda lupa samanga gi mana amasu pibi gani lakpiriba miyamgi mafamda niksingjaba ama ngasi asi imanganu leibagi mungna lamjen nami asigi het loiselakpada manipur gi folk song da yumpham oiba isai nomagi tharam ama leijari masida lakpiriba praja miyamnasu folk song isai asibu saruk yabiu haiduna miyam famda tado endona nolukna bhakti katuna haijari ngasigi folk song asida sesak pigadaba sesak pigadabi singi maming waina panjarabada nipagi khonjenda pakasna nupigi khonjenda nganthoi chanu anisuba nipagi khonjenda priyobata amadi binita laisram hariba makhoi mari asina imagi laibung mayai asida manipuri folk song de yumpham oiba isai nomai tharmasibu soidana miyang tahanbirani masida lakpiriba praja miyamna ngasigi nungairaba folk songgi isai asibusu saruk yabiu amadi ngasigi muna ngakpai tharom asida mateng pangbiriba amadi sojok pinabiriba iramdam thanga kendra sigi ikai konoda madik saraba honorable MLA na makhata na mateng pangbikini masida praja miyamsu isai nomai thorom asibu saruk yabiu haiduna miyang famda nolungna bhakti katuna paujin pijari ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯔꯒ ꯏꯁꯩ ꯅꯣꯡꯃꯥꯏ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕꯤ ꯁꯩꯁꯛꯄꯤꯁꯤꯡꯅ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔꯤ ꯈꯨꯅꯨꯡ ꯏꯁꯩ ꯈꯨꯂꯪ ꯏꯁꯩ ꯍꯥꯏꯕ ꯊꯧꯔꯝ ꯑꯗꯨ ꯊꯝꯖꯔꯤ ꯁꯛꯄꯤꯒꯗꯕ ꯁꯤꯡꯒꯔꯁꯤꯡꯗꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯄꯀꯥꯁꯅꯥ ꯑꯗꯨꯒ ꯄ꯭ꯔꯤꯌꯣꯕꯠꯇ ꯅꯨꯄꯤꯒꯤ ꯁꯩꯁꯛꯄꯤ ꯉꯥꯟꯊꯣꯏ ꯆꯅꯨ amadi matam masigi saknairabi Benita Laisram haiba mioi mari asina kulang isai kunung isai haiba folk song kansan ama ngasi hojik ngaki matungda pangthokna bai khoi sem sajagani hojik mungna gi damuti losinjare khoina amaibina lai gi tau phada yadraba masin khara pangthoba matungda isai asi chathajagani ngasigi laibung asida pangthok niba mukna gi thoram asibu
ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯤ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ